ꯑꯗꯣ ꯄꯩꯁꯥ ꯍꯥꯏꯕꯗꯤ ꯅꯣꯏ ꯃꯃꯥꯅ 10,000ꯕꯨꯗꯤ ꯄꯤꯔꯝꯃꯕ ꯑꯗꯣ 2,200 ꯋꯥꯠꯄ ꯑꯗꯣ ꯃꯃꯥꯗ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯀꯩꯒꯤ ꯇꯧꯔꯤꯅꯣ? ꯃꯃꯥꯒꯤ ꯅꯝꯕꯔꯗꯣ ꯆꯪꯗꯕ ꯑꯗꯨꯅ ꯑꯗꯨꯝ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯑꯩ ꯈꯪꯅꯕ ꯃꯤꯗꯩ ꯂꯧꯔꯛꯄꯅꯦꯕꯀꯣ ꯑꯩ ꯀꯟꯐꯔꯦꯟꯁ ꯄꯥꯜꯂꯛꯀꯦ ꯃꯃꯥꯒ ꯅꯈꯣꯏ ꯌꯥꯅꯤꯗ ꯃꯃꯥꯒꯤꯗꯣ ꯕꯤꯖꯤꯇꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯕꯗꯣ ꯃꯃꯥꯒ ꯀꯟꯐꯔꯦꯟꯁ ꯄꯥꯜꯂꯛꯀꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯄꯩꯁꯥꯗꯣ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯕꯅꯦ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃꯒꯤ ꯀꯂꯦꯛꯁꯟ ꯇꯧꯕꯒꯤ ꯍꯣꯠꯅꯔꯤꯕ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯂꯩꯇꯦꯅ ꯃꯃꯥꯗ ꯄꯥꯜꯂꯛꯈꯤꯕꯗꯣ ꯃꯃꯥꯗ ꯁꯨꯝ ꯍꯥꯏꯌꯣꯕ Okay. आप जिस व्यक्ति से बात कर रहे हैं उन्होंने आपके कॉल को होल्ड पर रखा है Mama nang hagulasiba. ทำไมเป็นไรเชียร์มาก Mama, biar ko kasi mama nang hagulasiba. Hi mayam. Mayam ngasi ko mayam puimaki favorite ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯝ ꯁꯤꯁꯇꯔ ꯕ꯭ꯂꯣꯛꯇ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯩꯒꯤꯁꯨ ꯑꯍꯥꯟꯕ ꯄ꯭ꯔꯦꯡ ꯀꯣꯜ ꯑꯣꯏꯗꯣꯏꯅꯤ ꯑꯩꯁꯦ ꯌꯥꯝ ꯍꯩꯇꯦꯕ ꯄ꯭ꯔꯦꯡ ꯀꯣꯜꯁꯦ ꯑꯃꯨꯛꯐꯥꯎ ꯇꯧꯗ꯭ꯔꯤ ꯑꯩꯒꯤꯁꯨ ꯐꯥꯔꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯈꯔꯗꯤ ꯄꯥꯈꯠꯂꯦ ꯈꯔ ꯌꯥꯗ꯭ꯔꯦꯕ ꯑꯗꯣ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯗꯣꯏꯁꯦ ꯌꯨꯅꯤꯀꯤꯁꯦ ꯑꯩꯒ ꯍꯥꯟꯅꯗꯩꯗꯤ ꯈꯪꯅꯕꯀꯣ ꯑꯩꯈꯣꯏ ꯈꯪꯅꯩ ꯕꯠ ꯀꯩꯅꯣ ꯇꯧꯅꯗꯦꯕ ꯕ꯭ꯂꯣꯛ ꯁꯦꯝꯈ꯭ꯔ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯄꯥꯎꯁꯦ ꯐꯥꯎꯅꯗ꯭ꯔꯦꯕꯀꯣ ꯍꯥꯟꯅ ꯃ꯭ꯌꯨꯖꯤꯛ ꯀ꯭ꯂꯥꯁꯇ ꯄꯨꯜꯂꯝꯕꯅꯦꯕ ꯑꯗꯣ ꯐꯔꯦ ꯚꯤꯗꯤꯑꯣ ꯃꯉꯣꯟꯗ ꯇꯧꯗꯣꯏꯅꯤ ꯄ꯭ꯔꯦꯡ ꯀꯣꯜꯁꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯁꯛꯁꯦꯁ ꯑꯣꯏꯕ ꯂꯥꯏ ꯈꯣꯏꯔꯝꯁꯦꯕꯀꯣ ꯑꯩꯈꯣꯏ ꯅꯥꯎ ꯏꯕꯥꯅꯤ ꯇꯧꯗꯣꯏꯅꯦꯕ ꯉꯁꯤꯁꯦ ꯀꯔꯤꯝ ꯇꯧꯕ ꯑꯃꯁꯨ ꯂꯩꯇ꯭ꯔꯕ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯈꯟꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯗꯒꯤ ꯁꯨꯝ ꯈꯜꯂꯛꯑꯀꯥꯟꯗ ꯅꯣꯡꯁꯨ ꯇꯥꯕꯅꯤꯅ ꯈꯔ ꯅꯣꯡ ꯆꯨꯔꯤꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣꯁꯤ ꯑꯣꯏꯅ ꯄ꯭ꯔꯦꯡ ꯀꯣꯜꯁ ꯑꯣꯏꯅ ꯇꯧꯔꯒꯦ ꯈꯟꯕꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯁꯛꯁꯦꯁ ꯑꯣꯏꯕꯤꯕ ꯂꯥꯏ ꯈꯨꯔꯝꯁꯤ ꯃꯥ ꯀꯩ ꯍꯥꯏꯔꯛꯇꯕ ꯌꯦꯡꯈꯤꯕ ꯑꯣꯏꯒꯅꯤꯁꯨ ꯈꯜꯂꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅꯁꯨ ꯈꯜꯂꯦ ꯃꯌꯥꯝ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯑꯩꯒꯤꯁꯨ ꯑꯍꯥꯟꯕ ꯄ꯭ꯔꯦꯡ ꯀꯣꯜꯅꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯑꯗꯣ ꯌꯨꯝꯅꯥꯝ ꯁꯤꯁꯇꯔꯅꯤꯅ ꯃꯌꯥꯝ ꯁꯣꯏꯗꯅꯃꯛꯀꯤꯁꯨ ꯄꯥꯝꯕꯤꯒꯅꯤ ꯈꯜꯂꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯁꯣ ꯀꯤꯞ ꯋꯥꯆꯤꯡ ꯑꯩꯈꯣꯏ ꯀꯣꯜꯁꯦ ꯍꯧꯖꯤꯛ ꯍꯧꯔꯒꯦ ꯀꯣꯜꯁꯤꯁꯨꯀꯣ ꯑꯩꯁꯤ ꯔꯨꯃꯥꯜ ꯈꯨꯝꯕ ꯉꯥꯡꯗꯣꯏꯅꯦꯕ ꯑꯩ ꯃꯈꯣꯟꯁꯦ ꯈꯪꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒꯤꯅꯦꯕ ꯁꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯇꯧꯔꯒꯦ ꯀꯣꯜꯁꯦ ꯃꯥ ꯄꯥꯏꯔꯛꯄ ꯌꯦꯡꯒꯦꯕ ꯍꯜꯂꯣ ꯁꯤ ꯌꯨꯝꯅꯥꯝ ꯁꯤꯁꯇꯔ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯛꯈꯤꯄꯨꯔꯗꯒꯤ ꯒꯣꯀꯨꯜ ꯍꯤꯜ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯇꯧꯔꯛꯄꯅꯦꯕ ꯀꯩꯁꯨꯝ ꯂꯩꯕ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕ ꯀꯩꯅꯣ ꯉꯁꯤꯗꯒꯤ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗꯅꯦ ꯅꯣꯏ ꯃꯃꯥꯅꯅꯦ ꯔꯥꯅꯤ ꯐꯤ ꯑꯃꯒ ꯐꯅꯦꯛ ꯃꯄꯥꯟ ꯇꯥꯏꯕ ꯑꯃꯒ ꯂꯧꯈꯤꯕ ꯂꯩꯕ ꯑꯩ ꯃꯣꯏ ꯗꯨꯀꯥꯟ ꯌꯥꯎꯃꯤꯟꯅꯕ ꯃꯤꯅꯦꯕ ꯑꯗꯣ ꯄꯩꯁా ꯍꯥꯏꯕꯗꯤ ꯅꯣꯏ ꯃꯃꯥꯅ 2,000ꯕꯨꯗꯤ ꯄꯤꯔꯝꯃꯕ ꯑꯗꯣ 2,200 ꯋꯥꯠꯄ ꯑꯗꯣ ꯃꯃꯥꯗ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯀꯩꯒꯤ ꯇꯧꯔꯤꯅꯣ? ꯃꯃꯥꯒꯤ ꯅꯝꯕꯔꯗꯣ ꯆꯪꯗꯕ ꯑꯗꯨꯅ ꯑꯗꯨꯝ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯑꯩ ꯈꯪꯅꯕ ꯃꯤꯗꯩ ꯂꯧꯔꯛꯄꯅꯦꯕꯀꯣ ꯑꯩ ꯀꯟꯐꯔꯦꯟꯁ ꯄꯥꯜꯂꯛꯀꯦ ꯃꯃꯥꯒ ꯅꯈꯣꯏ ꯌꯥꯅꯤꯗ ꯃꯃꯥꯒꯤꯗꯣ ꯕꯤꯖꯤꯇꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯕꯗꯣ ꯃꯃꯥꯒ ꯀꯟꯐꯔꯦꯟꯁ ꯄꯥꯜꯂꯛꯀꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯄꯩꯁꯥꯗꯣ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯕꯅꯦ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃꯒꯤ ꯀꯂꯦꯛꯁꯟ ꯇꯧꯕꯒꯤ ꯍꯣꯠꯅꯔꯤꯕ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯂꯩꯇꯦꯅ ꯃꯃꯥꯗ ꯄꯥꯜꯂꯛꯈꯤꯕꯗꯣ ꯃꯃꯥꯗ ꯁꯨꯝ ꯍꯥꯏꯌꯣꯕ Okay. ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯕ ꯑꯗꯨ ꯁꯣꯔꯣꯛꯇ ꯂꯩꯌꯦꯕ ꯍꯧꯖꯤꯛ ꯅꯣꯏꯒꯤ ꯁꯤꯕꯥ ꯂꯝꯕꯤ ꯆꯪꯐꯝꯗꯣ ꯈꯪꯗ꯭ꯔꯕ ꯑꯗꯨꯒꯤ ꯑꯝꯇ ꯂꯥꯛꯑꯝꯃꯒ ꯑꯗꯨꯝ ꯆꯦ ꯑꯃ ꯄꯤꯔꯝꯒꯦ ꯇꯧꯕ ꯑꯗꯨꯒꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯑꯩꯈꯣꯏ ꯃꯄꯨꯗꯨꯒ ꯑꯗꯨꯝ ꯅꯣꯏ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯌꯥꯏꯑꯕ ꯑꯗꯨꯒꯤꯗꯤ ꯃꯄꯨꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯊꯣꯛꯅꯕꯅꯤꯅꯦ ꯒꯣꯀꯨꯜꯗꯣ ꯑꯩꯈꯣꯏ ꯊꯣꯡꯅꯩꯅꯦ ꯐꯨꯔꯇꯣꯔꯤꯗꯣ ꯑꯆꯧꯕꯗ ꯊꯣꯡꯅꯩꯅꯦ ꯍꯣꯏꯕ ꯑꯗꯨꯗꯣ ꯃꯥ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯁꯥꯟꯅꯖꯔꯅꯤꯕ ꯑꯗꯣ ꯀꯩꯅꯣꯝ ꯆꯦ ꯑꯃ ꯄꯤꯔꯝꯒꯦ ꯇꯧꯕ ꯑꯗꯣ ꯅꯪ ꯑꯝꯇ ꯌꯥꯔꯒꯗꯤ ꯃꯄꯥꯟ ꯊꯣꯛꯄꯤꯔꯛꯀꯦꯔꯥ ꯍꯥꯏꯕ ꯆꯪꯐꯝꯁꯦ ꯈꯪꯗꯕ ꯑꯩꯈꯣꯏ ꯀꯩꯅꯣꯗꯨ ꯋꯦꯇꯤꯡ ꯁꯤꯠꯀꯤꯗꯣꯅ ꯂꯩꯔꯕ ꯑꯗꯨꯒꯤꯅꯤ ꯋꯦꯇꯤꯡ ꯁꯤꯠꯇꯒꯤ ꯈꯛꯇꯪ ꯍꯥꯏꯒꯠꯂꯒ ꯀꯩꯅꯣꯗ ꯂꯩꯕꯅꯦ ꯀꯔꯤ ꯅꯥꯒꯥꯄꯨꯟꯆꯤ ꯂꯩꯕꯅꯦ ꯑꯗꯨ ꯑꯗꯨꯝ ꯆꯪꯉꯨ ꯌꯥꯒꯅꯤ ꯈꯛꯇꯪ ꯃꯃꯥꯡꯗ ꯍꯥꯏꯒꯠꯂꯒ ꯆꯪꯐꯝꯗꯣ ꯃꯤ ꯀꯌꯥ ꯈꯪꯒꯅꯤ ꯅꯥꯒꯥꯄꯨꯟꯆꯤꯗꯣ Ma kara tuloy. ꯑꯩꯈꯣꯏ ꯃꯤ 2 ꯂꯥꯛꯄꯅꯦꯕ ꯑꯉꯥꯡ ꯑꯃꯒ ꯂꯥꯛꯄ ꯑꯗꯣ ꯅꯪ ꯑꯝꯇ ꯌꯥꯔꯗꯤ ꯊꯣꯔꯛꯎꯗꯅ ꯊꯣꯛꯂꯛꯄꯗꯣ ꯍꯥꯏꯁꯦ ꯇꯥꯗꯦꯕ ꯋꯦꯇꯤꯡ ꯁꯤꯠꯇꯒꯤ ꯈꯛꯇꯪ ꯍꯥꯏꯒꯠꯂꯛꯑꯣꯕ ꯍꯣꯏ ꯍꯥꯏꯒꯠꯂꯛꯀꯦ ꯑꯗꯣ ꯅꯪ ꯑꯗꯨꯝ ꯊꯣꯡꯒꯥꯟ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯌꯨꯝꯁꯦ ꯀꯌꯥ ꯁꯨꯕꯗꯅꯣ ꯌꯨꯝꯁꯦ ꯌꯥꯅꯤ ꯑꯩꯈꯣই ꯌꯧꯔꯛꯇꯣꯔꯦ ꯅꯪ ꯊꯣꯔꯛꯑꯣꯅꯦ Mama hagulasiba. Prank call din. Mama nang hagulasiba.
ꯊꯜꯂꯦ ꯑꯩꯈꯣꯏ ꯂꯥꯏꯛ ꯁꯤꯔꯦ ꯃꯃꯥ ꯃꯃꯥ ꯒ꯭ꯔꯤꯟ ꯀꯣꯜꯂꯤꯛ ꯑꯁꯤꯗꯤ ꯃꯃꯥꯒ ꯉꯥꯏꯍꯥꯛꯇ ꯇꯧꯅꯁꯤꯕ ꯑꯗꯨ ꯃꯃꯥꯗꯣ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔꯝꯃꯗꯤ ꯁꯥꯊꯤꯔꯗꯤ ꯁꯤꯔꯦ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯣ ꯒ꯭ꯔꯤꯟ ꯀꯣꯜꯂꯤꯛ ꯍꯥꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯧꯁꯜꯂꯁꯤ ꯃꯃꯥ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯖꯔꯣꯏꯗꯕꯛꯇꯣꯔꯦ ꯑꯗꯣ ꯅꯥꯀꯣꯡ ꯃꯌꯥꯝ ꯑꯩ ꯑꯍꯥꯟꯕꯅꯤ ꯄꯥꯈꯠꯂꯦꯕꯀꯣ ꯑꯩ ꯀꯩꯅꯣꯅꯦꯕ ꯌꯥꯁꯤꯅꯅꯦ ꯃꯥ ꯍꯧꯖꯤꯛ ꯇꯧꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯕꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯥꯗꯣ ꯁꯥꯊꯤꯕ ꯑꯣꯏꯔꯝꯃꯗꯤ ꯇꯣꯛꯑꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯧꯒꯦ ꯑꯩꯈꯣꯏ ꯅꯣꯏ ꯊꯣꯡꯒꯥꯟ ꯌꯧꯔꯛꯑꯦ ꯅꯪ ꯑꯝꯇ ꯊꯣꯔꯛꯑꯣ ꯍꯪꯒꯦ ꯅꯠꯇ꯭ꯔꯒ ꯁꯤꯌꯣꯔ ꯃꯥ ꯃꯣꯏ ꯃꯃꯥꯗ ꯍꯪꯉꯒ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯑꯩ ꯃꯃꯥꯗꯒ ꯀꯝꯒ ꯃꯃꯥꯗꯨꯒ ꯑꯗꯨꯝ ꯁꯤꯟꯅꯁꯦ ꯍꯥꯏꯕ ꯁꯨꯅꯔꯗꯤ ꯌꯥꯔꯣꯏꯕ ꯃꯃꯥꯗ ꯁꯨꯅꯔꯗꯤ ꯊꯝꯈ꯭ꯔꯗꯤ ꯃꯥ ꯃꯃꯥꯗ ꯁꯤꯌꯣꯔ ꯍꯪꯉꯝꯒꯅꯤ ꯃꯌꯥꯝ ꯃꯃꯥꯗ ꯍꯪꯉꯒ ꯑꯗꯨ ꯂꯩꯇꯦ ꯉꯁꯥꯏ ꯂꯩꯇ꯭ꯔꯒ ꯈꯪꯉꯝꯗꯦ ꯍꯥꯏꯔꯛꯄ ꯑꯇꯣꯞꯄ ꯌꯥꯏ ꯇꯧꯔꯝꯒꯗꯅꯤ ꯃꯣꯏ ꯀꯀꯥꯒ ꯊꯨꯝꯅꯉꯥꯏꯗꯣ ꯑꯇꯣꯞꯄ ꯇꯧꯔꯝꯒꯗ ꯃꯤꯁꯤ ꯈꯪꯉꯝꯗꯦ ꯃꯣꯏ ꯀꯀꯥ ꯊꯣꯡꯅꯔꯝꯃꯦꯕ ꯀꯩꯅꯣꯁꯦ ꯒꯣꯀꯨꯜꯁꯦ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯃꯥ ꯇꯧꯔꯛꯄ꯭ꯔꯥ ꯌꯦꯡꯁꯦ ꯑꯩ ꯄꯥꯈꯠꯂ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯄꯨ ꯇꯧꯗ꯭ꯔꯦ ꯁꯤꯡꯉꯦꯕ ꯌꯥꯝꯅ ꯃꯥꯗꯤ ꯁꯨꯝꯕ ꯇꯧ ꯂꯩꯔꯃꯤꯅ ꯍꯥꯏꯗꯤ ꯁꯨꯝꯕ ꯈꯜꯂꯝꯕꯁꯨ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯄ꯭ꯔꯦꯡꯀꯣꯠ ꯃꯥꯗꯤ ꯃꯌꯥꯝ ꯇꯧꯋꯦꯅꯀꯣ ꯃꯥꯗꯤ ꯍꯩꯁꯨ ꯍꯩꯔꯦ ꯑꯗꯨꯅ ꯈꯪꯗꯦ ꯌꯦꯡꯁꯤ ꯃꯌꯥꯝ ꯀꯩꯗꯧꯕ ꯅꯠꯇ꯭ꯔꯒ ꯃꯥ ꯑꯩꯈꯣꯏ ꯀꯣꯜ ꯇꯧꯔꯛꯄ ꯉꯥꯏꯗꯣꯏꯖꯥꯠꯂ ꯁꯤꯔꯦ ꯃꯃꯥꯅ ꯂꯧꯗ꯭ꯔꯤ ꯍꯥꯏꯔꯝꯃꯅꯦꯕ ꯃꯣꯏ ꯃꯥꯗꯤ ꯌꯥꯝ ꯐꯕꯅꯤꯗ ꯑꯗꯨꯝ ꯇꯧꯁꯜꯂ ꯂꯧꯗꯦ ꯍꯥꯏꯗꯤ ꯅꯪ ꯈꯪꯒꯅꯤ ꯐꯣꯟ ꯀꯣꯜ ꯇꯧꯅꯤꯗꯣ ꯇꯧꯁꯜꯂꯒ ꯊꯣꯔꯛꯑꯦꯅꯀꯣ ꯑꯥ ꯊꯣꯔꯛꯑꯦ ꯇꯧꯁꯜꯂꯨ ꯅꯪ ꯇꯧꯁꯜꯂꯨ ꯊꯣꯔꯛꯑꯣ ꯍꯥꯏꯅꯀꯣ ꯎꯝ ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏ ꯃꯥꯅ ꯂꯧꯗꯦ ꯍꯥꯏꯔꯗꯤ ꯑꯗꯨꯁꯨ ꯇꯧꯁꯤꯜꯂꯨ ꯃꯃꯥꯗ ꯄꯥꯏꯅꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯔꯦ ꯇꯧꯔꯒꯦ ꯍꯜꯂꯣ Hello? ꯑꯩꯈꯣꯏ ꯌꯧꯔꯛꯑꯦꯅꯦ Mali kayong loaded haye. ꯑꯩꯌꯥ ꯃꯃꯤꯡꯗꯨꯗꯤ ꯕꯤꯖꯤꯇꯥꯏꯅ ꯏꯅꯦ ꯑꯣ ꯕꯤꯖꯤꯇꯥ ꯌꯨꯝꯅꯥꯝ ꯍꯥꯏꯅꯁꯨ ꯏꯕ ꯑꯗꯨꯒꯤꯅꯦꯕ ꯑꯗꯨ ꯅꯠꯇꯦ ꯃꯃꯤꯡꯗꯤ ꯆꯨꯝꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯅꯪꯒꯤ ꯑꯗꯨ ꯍꯥꯏꯗꯤ ꯃꯣꯏ ꯈꯪꯅꯕ ꯃꯤꯅ ꯅꯪꯒꯤ ꯃꯃꯤꯡꯁꯨ ꯍꯥꯏꯔꯛꯑꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯕꯅꯦꯅ ꯑꯗꯨꯒ ꯅꯝꯕꯔꯁꯨ ꯂꯧꯔꯛꯄ Ayun, ay nagka mamara call to eh. Wala ba eh kung kayo loaded ba? Hayang wala. ꯑꯣ ꯑꯗꯨꯗꯤ ꯅꯪ ꯅꯣꯏꯒꯤꯗꯤ ꯑꯣꯏꯅꯦꯅꯗꯤ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤꯅꯤ ꯅꯪ ꯑꯝꯇ ꯊꯣꯔꯛꯎ ꯅꯪ ꯊꯣꯡꯒꯥꯟꯗ ꯑꯗꯨꯒ Ni lagi yung ayun yung mapanda lang yun ko. Jumda na kayo. Ano yan? Hindi na lang. Sarado ba yun? Ako yung ang kalat po, di ba? Sarado mo. Kaya mamaki sa hangya, wag talaw di hay ba kayo ma. Lawari dum mawag ko na ako hindi mamot wa ya ba. Adum hayat ang hay ba law di ba. Mawon mo jagi kasi lani kayo law di ba. ꯑꯗꯨꯗꯤ Ay ko di ako yi mat panin neto na jumda lay ba. Do ay da. ꯑꯝꯇꯪ ꯊꯣꯔꯛꯑꯗꯤ ꯐꯔꯦ ꯂꯩꯇ꯭ꯔꯒꯗꯤ ꯀꯔꯝꯕ ꯈꯨꯟꯗꯅꯦ ꯑꯣ ꯅꯪꯁꯦ ꯑꯇꯣꯞꯄ ꯈꯨꯟꯗ ꯂꯩꯔꯤꯔꯣ Ay hojik lamada lay ba ko neto na ma kana masangam di ba to ayuk ta lai ba ay mo si. ꯃꯥꯅ ꯁꯤꯡꯖꯤꯜꯂꯛꯑꯦ ꯃꯥꯅ ꯍꯦꯟꯅ ꯀꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯁꯦ ꯍꯟꯕ ꯇꯥꯗꯣꯏꯔꯥ ꯑꯃꯨꯛ ꯋꯥꯡꯉꯦ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯠꯇꯕꯅꯤꯅ ꯈꯪꯗꯦ ꯑꯇꯣꯞꯄ ꯃꯤꯒꯤ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯝ ꯆꯦꯟꯕꯤꯌꯣ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯑꯗꯣ ꯆꯤꯆꯦꯗꯪ ꯊꯣꯛꯄꯤꯔꯧꯗꯅ ꯑꯉꯥꯡꯗꯨꯔ ꯀꯩꯅꯣ ꯐꯣꯟ ꯇꯧꯍꯟꯒꯦ ꯑꯗꯣ ꯑꯀꯪ ꯃꯃꯥꯅ ꯀꯪꯍꯟꯒꯦ ꯂꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯑꯉꯥꯡꯗꯨꯁꯨ ꯑꯃꯨꯛ ꯊꯣꯛꯑꯣꯏ ꯌꯥꯗ꯭ꯔꯦ ꯌꯥꯔꯗꯤ ꯌꯦꯡꯉꯦꯀꯣ ꯊꯝꯃꯦ ꯂꯥꯛꯄꯅꯦ ꯑꯗꯨꯗꯤ ꯂꯧꯗꯦ ꯍꯥꯏꯌꯦ ꯃꯃꯥꯅ ꯀꯅꯥꯅꯣ ꯃꯉꯣꯟꯗ ꯆꯠꯁꯦ ꯃꯥꯏ ꯅꯝꯕꯔ ꯄꯤꯌꯣ ꯍꯥꯏꯌꯦꯕ ꯑꯗꯣ ꯈꯪꯗꯦ ꯅꯪ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯕ ꯑꯃꯨꯛ ꯇꯧꯁꯤꯜꯂꯒꯦ ꯀꯩ ꯍꯥꯏꯁꯤꯒꯦ ꯑꯗꯨ ꯀꯩ ꯍꯥꯏꯗꯣꯏꯕ ꯌꯥꯗ꯭ꯔꯦ ꯉꯝꯃꯔꯣꯏ ꯑꯣꯏꯗ꯭ꯔꯦ ꯁꯛꯁꯦꯁ ꯍꯩꯇ꯭ꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯅꯃꯗꯣ ꯃꯥꯗꯨꯝ ꯆꯪꯗꯦ ꯀꯅꯥ ꯅꯪ ꯀꯅꯥ ꯃꯥ ꯊꯣꯛꯂꯛꯑꯒ ꯀꯝ ꯐꯣꯟ ꯇꯧꯔꯛꯑꯣ ꯑꯩ ꯑꯝꯇ ꯄꯥꯏꯍꯜꯂꯧꯗꯅ ꯃꯥ ꯕꯥꯊꯔꯨꯝ ꯆꯪꯉꯦ ꯂꯥꯛꯑꯒ ꯇꯧꯔꯒ ꯍꯣꯏ ꯍꯣꯏ ꯑꯊꯨꯕꯤꯅꯤꯗꯤ ꯌꯥꯔꯣꯏ ꯌꯥꯁꯃꯤꯁꯦ ꯀꯅꯥꯅꯣ ꯌꯥꯁꯃꯤ ꯃꯥꯜꯂꯦꯕ ꯍꯜꯂꯣ
Hello, Nikki natro? Mani kanano? Ainine. Ay hadi. Ay mo phone khangrabo. Ha, kangder. Ay kano ni Bir Chandra ni. Oh, nang oibo le. Bengal da bai no. Hoi ne, kayum leitraba thabak se aduna adum khalakpado prank call oina tawse khanba ipa su pakhalle ambo tawdri. Hoi da. De actually ne khoi ne ton su na la lai bane. Ayo mai mai ka lamba ado haji dai halake budi tawri ado I jum da su mama oi laite ba. Wati jingi ba mama su ma sangam dala. Oh, hoi ne. Du ai ju tension oi ale yen ka li lau ri sing bare am si u phagi rai ne. Ai su idea do khallaba kana leitraba adu gi asi oina pharadra aina khalla tawri ne ba. Oh, mamu gokul budi ko ga thong ne ado na ne bai na thaja ji do. Lauradi sum hire kani aba delivery service anta ho ko line le ko amta pai phone lai ko Hoi hoi. আপুনি কথা পাতি থকা ব্যক্তিজনে আপোনাৰ কল হোল্ডত ৰাখিছে অনুগ্ৰহ কৰি লাইনতে থাকক आप जिस व्यक्ति से बात Ma कर call रहे ni हैं lai ya. उन्होंने आपकी कॉल Hello? delivery po to yam lam ba do ni da Hoi ne yam nungaire do. Ai su first time ne ba. hoi Heibo hei to hoi. sang budi khanya pe ma ai so tension ho ya bai sa de tum da mama Hoi ni ana ye ja woni ne hoi ai gari mun kalam ba ni ne do na ai ko ma lu call da hang ya ba nang ha lo yu bai ne Nang kano noi mai maming se thi so awaba mo oi khre. Hangwa ya ba hanga kan da last da thu chana dai hai hanga la roi ne ba maming se. RK RK da gi hoi. ai ko mai mami lu khang ba ya ka mo yu confused tu ya ba kai khang ni noi na Cici nagi video singga yang liang bener nggak ya? thank you Nagi thank you video ni. Akhoi naw ni akhoi naw. nang he mana pi da Atombi. Is nongan dai nang ta ba nang video phak dong lai ra mi dum. oi yam ta ba lu ngai ne ko swai mi jing ne ju ying ne kai ji ta ba de ri hara wi na to Yengida seng wei ni akhoi rong gi mi di pura aloi bi nang gi video de. thank you Ore du yam nungai do video se ha pa ai ko. ya kai de kai yam kai de kai bi su le ten Hoi ha pa ge du yeng ge du kamai tau ba. Adum maming dum mention tawra dum yai ko. ya Okay, yam nungai du di. The nok pa se khara di wa le ana yam ro min nungai tre min ko. hoi Phare du yang na phaba oi ro. Du di phare du di tham ma ge ko. hoi Phare du di. Thank you. Siya na to. Khara nok pa di wa le ma su ana ba gi mai na yaw ba ko adu gi mai ma su lek ta ba. Ai ju khan me aba khal le ba khal ga da ka u si ge khal ga last si point thorak pa ne ba. Ado me am ai gi first time prank call yam nungai ne su khal le. Ado kamai ta ba video se me am like ta biram mo. Adu ga nang lak pa mi sing subscribe to sing biram mo. Ma sa khoi naw ni ai thon ba ta bo do ai ju pa khat le ba ba ta du mi na ne adu na ai ju ma ya phal la ga kan ta hol ne ba. Ado me am nungai ne su khal le so mathang video da mo phang na si de dinga si gi ne this file lo shi lage. Bye bye.